Image Paodam yang tabi punamapu khurumjari ngasigi maroiba pauda Russia FIFA World Cup 2018 makhal kaya gi cultural program ga loinana hodokre Thawal district ki mafam kaya isauna thumjinkhre loinana moyon kangluk ki mahairoi sing taramna opagi thoram pangthokre Haujik mapungiba pawmuk lobirasi Sahi mari leiraga pangthokpa malem gi khwaidagi chawba football masana FIFA World Cup 2018 ngasidagi Russia na yumbu oiduna laibak adugi Moscow da Luzhniki Stadium da hogdoklagani ahoba match da yumbu Russia ga Saudi Arabia ga thengnagani mioi lak kyana match asi yengnabagi damak stadium da thomjinkhre Saudi Arabia dagi mioi lising kaya amasu Russia da thungluduna makhoi gi sanaroi singda yaifa mangol pikre Saudi Arabia gi lusing basingna makhoi gi sanaroi singda yaifa paujel Piraduna mai pakpagi langla piral poraktuna sanabungi langla itihas hemla muhaikre leiba kunthani thoina saruk yaduna pangthokadoriba World Cup asi group ni panthona khaiduna sanagani final match July 15 da sanagani mioi lising marifu rom chanba stadium asida sanagadoriba ahobagi match asi khwaidagi nungaiba miyangi pukning singsiningai oiba match oigani hairi match hodingai gi mamangda saknairaba artist singi cultural program kaya utke Handaki World Cup asigi isai title asi Live It Up haibasina oiri masida saknairaba artist Welsme Likijam amadi Kosovar Arabiana maruiba saisakpa oiri jagoi isai cultural program kayagi tungda numidang pung nipan makhaida Russia amadi Saudi Arabia gi opening match hanargani Hayeng June 15 Group A gi Egypt ka Urgega Ikantar Bagta Group B gina Morocco ga Iran ga ST Petersburg ta amadi Group B gi Portugal ga Spain ga Sochi da sanagani Lisingani amagi June 13 da NSN IM amadi Bharat Sarkar na Shanti gi wari sanabada ceasefire gi arepa ngamkhai leitaba without territorial limit haiba wahai yaurapadagi miyamna ihau horakiba adubu amukona sahi khudingi protest day haina ningsing thoram pangthoklakiba adu ngasi su kwakaithel bazar da pangthokre thoram adu da saruk yakiba Committee of Human Right kohor gi chairman Pulindro Konsamna phongdorpada IM gi ceasefire Nagaland khakta da satnaba agreement taw Manipur yauna tarom labadi yabangam loi haina mamangdagi taknaduna lakhi Bharat Sarkar na wari sanabada divine and rule policy chathaduna Manipur gi integrity kaiba yabagi wafam jorok labadi hena kanba ihau lakani sahi lising ani henbagi wari leiraba kanglup kayana khundaduna nungsi sanana laiminari masida kendra Sarkar na divine and rule policy chathaduna Manipur yauna Supra state sem naba tonganba culture semlok payaba ngamloi lising amasapan maifudra tareta mioi lak kayana saruk yaduna satkiba rally aduna South East Asia da sawbai ihau ama oikrabani haike Thawal turel gi imai nga sisu adumak leptana wangduna leiri Thawal kheti laikai moirang pali Paudel mayai laikai amadi wangkhem gi torban sing kaibadagi mafam sing asida yum amadi lawbuk kaya isingna thumjin khre Masina maram oiraga Thawal dagi yaripo phauduna chaliba lambi gi Paudel dagi wangkhem phaubugi lambi ising thumjin bana lambi asida gari masa sing chatpa yakhidre amadi masidagi selo lamjai lokol joroktuna madudagi pathorok paisingna Thawal police station manaki national highway da meter samagi mathak ising pathoktuna chele masina maram oiraga highway asida su asat awok singda sauna awaba mayoknare Thawal Police station su ising thumjin khre mafam kayada district police Thawal gi personnel singna canal sengba amadi ising thingdiba singda mateng pangbagi thabak su paikhatli ngarang dagi imai pathoktuna sialiba mafam sing saban tongba khekman amadi laisang themgi jaga sing adumak isawgi awaba mayoknari amaromda khudakki oina isawgi awaba tarba singi damak district administration Thawana jila asida relief camp 13 hangdoktuna awaba tarba singda tengbangba hokre SDO Thawal gi makhada mafam nipan amadi SDO Lilong gi makhada relief camp nipan hangdoktuna tangai phadana nongmada sangba potlam sing tengbangba hokre Wangkhem assembly constituency gi oina 32 Wangkhem assembly constituency gi oina SDO Thawal
Binita Galoinaduna National People's Party ki Secretary Thanil Maitei Amadi Club Singa Kusamnaduna Relief Camp Taru Wangkem Huirom Laikai Wangkem Muslim Wangkem Paodam Moirangpali Singda Paodam Kairam Bina Sing Bada Tangai Padaba Polam Singyan Kre Thawal Assembly Constituency Ki Manung Zanba Sabal Tung Bada Hangdoriba Relief Camp Anida Amadi Kheti Laikai gi Isaugi Awaba Tarba Imung Singda local MLA gi o Ibobigi Loinabi ex MLA o Landuni na Hakting na Satuna Seng Hawaii Amadi Selgi Mateng Tengbang Kre Haukiba Mamang Numit Karani Asida Atat Akam Laitana Nong Subadagi Tampaki District Singi Mapam Kayade Isau Tokle Haina Forest and Environment Minister na Impal East District ki Manung Sana Laiba Isau na Sohalaba Andro Assembly Constituency ki Mapam Singyang Sinbagi Kongsat Amada Pongdokre Pangmi Singda Wangang Laduna Minister Syam Kumar na Pongdokibada Andro area gi Sada Humputra Ising Isau Nangle Tulihal Mapada Thawal Turel Pathorok Padagi Angtha Borau Konjin Tulihal Amadi Thawal Project ki naknaba mafam sing isaugi awaba nangle hauziki oiriba phibam asi environment pu manghanbagi phalni kanamata tainafam thokte haina minister na haiki state asigi miamda environment amadi water body singbungak sena thamnanaba appeal tawraduna minister na state asina isau nanglaba sing lairaba thibani haiki minister na makha taraduna chief minister N Birena thawai haksang yauna isauna awaba nanglaba mioi singda mateng pangli amasung state government na supiba yaba mateng sing piri haiki mamang sahi singdadi Porai part area khaktada isau thopani adubo sahis dadi nong atat akam laitana subana mafam ayamba isau thokle hainasu minister na phongdokhe isau na awaba nanghalaba mioi singda minister relief material singyan thokhe Impal East District ki Deputy Commissioner SDO Porompat Kairau Bitra amasung Saumbongi officing matam kharagi oina district asigi mafam ayambada isau thokpaga mari lainana khudaki oina thabak paikhanaba city convention center palace compound Impal East hongdokle haina deputy commissioner Impal East district ki serol amana hairi National Health Protection Scheme Ayushman Bharat Pradhan Mantri Rashtriya Swasthya Suraksha Mission PMRSSM gi Bigyan Bhavan New Delhi da Pangthok Kiba Health Minister ge oiba mifam amada Health Minister Sri L Jayant Kumar Saruk yakre mifam adada National Health Agency amasung state government gi marakta MOU pinakhe PMRSSM scheme asi state government ki chief minister ge haksel gi tengbang ga loina na pakhat kadabani scheme asi prime minister na sahi sigi August 15 da launch tawgadabani R Rang Peter, Joint Secretary Health and Family Welfare, Dr. K. Rajo, Director Health Services, Dr. Provin Chandra Arambam, Deputy Director Medical Department, amasung Dr. Prem Chandra, Deputy Director Medical Department, so Minister Galoina K. Board of Secondary Education Manipur Boshemna Loba, HSLC examination, Council of Higher Secondary Education Manipur, Koshemna Loba, Class 12 examination 2018 the Mai Paklabasing, medical sports amadi atay hiram kayada mingsat porklaba moyon kanglup ki mahiroi singbo moyon nagai students union na mana piduna pukning thawat kre thimjiha tin bojor rohaker moyon nagai students union gi felicitation program ngasi thoma memorial hall komla thabi da pangthokre tharomduda bojor angsung pogi speaker SB General na athoiba mithung bojur literature ampa Dr. N Donald Kosana Thoramapo amasung Union Model High School compound gi governing body gi chairman engineer sanna akhanaba mithung oina saruk yakhe Manipur University gi Chinese loan tampham asi hena chawkhat hananaba MU gi muhutka Human Academy of Social Science ka framework agreement ama sign tawnakre hariba framework agreement asi lakliba tangta taruk phawba chathagadoriba 6 China South and Southeast Asia think tang foramgi ngarang haukiba conference ta sign tawnakibani China gi khominda pangthokpa conference asida India gi mihut tarana saruk yari masigi manungda Manipur dagi ahum yauri masida natana conference asida China South and Southeast Asia think tank network ama haunaba point nipan jawba draft amasu khananena ke hariba conference asi loibaga memorandum of understanding ama sign tawnarba matung thabak oina paikhatnabasu conference asina hotnagani haike
ngarang gi sign tawnaba aduda MU gi mihut oina Director College Development Council MU su oiriba Foreign Language Department ki Coordinator Dr. T.H. Ratan Kumar amadi Yumnam Academy of Social Science ki oina Chinese Academy for South Asia and Southeast Asia Studies amadi Yunnan Academy of Social Science ki VP Professor Chen Lijun Yauke argument asi MU gi BC ga khuyek pinaraba tungda masigi thabak thoram sing paikhat kani hairi Tengnopal District ki SP Dr. S. Ibomsa gi supervision makhada ngase upung tararom tabada more commando gi DSP Thomas Thoksom amadi DCY Sakiten Sen na lusingba Sakti Sen na lusingba commando gi team amadi 11 AR gi kangbuna aina thingkhraba halolo kanglai yawol kanalo KYKL gi kadar ama more ward number 5 gate number 2 dagi phare pharaba KYKL gi kadar adu naurem nanau allies Korau hanba sahi kunganipan apopa en thambau yaima kawi Imphal East ke pukhau ahallup sagol mangdagini mahak sarjani haiba khangba ngambaga loinana ma ki mathakta more police na case ama register tawkre hairi Custom Division Imphal gi Anti Smuggling Unit amadi Custom Preventive Force more gi apunba kangbu amana ngarang nungthil pung 3 minute kunthra mangarom tabada Indo Myanmar Border more Sunrise Club the operation chathabada nupi amadagi gold basket foreign original tara phare hairi pharba nupi adugi mamingna Amina Banu sahi yangkhai mapuroiba Abdul Karim kawi more one number manga dagini sana asigi arumbana gram lising amasatuk yangkhai ni beluna lupa lakh yangkhai matoi lising humputra manga chanipan marifurong gini hairi Thongdok asigi makha tarakpada Palel Custom Check Post nang arang numidang pung taruk makhairom tabada morerom dagi Imphal tamna lakpa Maruti Ben ama check tawbada mioi ama dagi Sanagram Saunga bar ahum phangle hari masigi beluna lupa lakh tara manga lising yangkhaina nithoi chatet humphumari ni Ben gi number na MN01S 9775 ni pharba adugi maming MD Sarif Khan Jai Taramapan Apopa Abdul Satar Kawi More Ward number mga dagini Bakoi animak nga siyayu sangakpam da laiba Custom Division Imphal gi office ta paumi singi mamang da puthokre hairi Sahi asigi oina March 3 ta Yaripok top chingtha da laiba nongpok ningthau panthoibi haraubagi lairoi numita tangkhul saba mioi amada khongpak no kauruba mioi ama miyamna phubada sikhiba aduga mari leinana thigatkiba police ayo matik sade maki report Aduda laman kumnaba yabagi maung yaure haikre wafamaching asi press club da pangthopa pawmisinga unabada JC gi convener Tom Chowbina phongdokhibani JC make degi thamjani di ayoji athuwa matamda bi hale khanga ga ju phawo kaina tawdaba aikogi asumba ayoji matik chaba mi adi leibiba ayo mathamaka yam chumna mi je habe ya deko mi je haladi matam amuk laman kumnar kani ko ada sibi mung si pian na basi koi kai to badai na ayo sikum bakamba ayo praja bu musiba cuma ayo ma go me na kanga ai ko andropi este lehni ado hojik lei ba ayo je 1 week hafta man chi to bi de je sina pakat makha ke ayo Sahi asige April anida Mizoram Sarkar ga Manipur base lalawlo Mar People's Convention Democratic High Speed CD ga Peace Accord sign tawnakiba adugi makha tarakpa oina Mizoram gi Home Minister R Larjir Miana Mar People's Convention D gi mioi sama anida lupa lakh ani lising marifu gi package kusinakre Aizol gi khal La Police Headquarters ta pangthokiba function aduda lalolo asige losing batrani thoi yauke hari lupa lising kunthang kuthra sel oina amamam pk mioi amamam da pk atai lupa lakh ani makhaina check oina kadar sing aduda khusina khibani hari mamangda Mizoram sarkana kadar amamam da home coming ceremony gi thoramda lupa lising kun khusina khrabani Mizoram Sarkana lalolop asigi kadar amada rehabilitation package oina rupa lakh ahum khosin nakre tharomaduda Home Minister na phongdoropada high speed CD kadar singidamak sarkana tengbang naba lai haike mana lalolop asigi losingba amadi kadar singda state sarkana santi poroknaba thabok paikhatpada cooperation pinabasu appeal tawkhre Emsu Kaksing district na thadropa serol amana Sengmaijing High School gi oja singna takpi
तंबीबदा थवाई यावना होनाबिरंबा थेंगनबदा थागतपा फोंदोरकले ओजासिंग असिना था अमदा कैजुअल लीव नुमित हुमनी खक्तमक लौनरी अहेनबा नुमिसिंग लुपा चानी फाइन ओइना पिनरी लाइबक थिबदी हिंदी की ओजा ट्रांसफर तौखिबना मरम ओइरगा हिंदी तंबीनबा लैहौदबा अमदी छात्र 150 मुक लैबा स्कूल अदुदा टॉयलेट मतिक चादबा असिनी लाइरबा छात्र सिंगना मसिंग यामहौबा स्कूल अदुदा मिड डे मील मतिक चाना पिबिदबगी अवाबा मायोकनारी एजुकेशन डायरेक्टर यावना मरी लैनबसिंग स्कूल असिबु मियंग संगबिनबा एमसु कक्सिंग डिस्ट्रिक्ट की सेरोलना खंगलकले था सिगी कुनगा तरुकता देसामना लमदम असिबु मसामउ फबा तिंजंग काइजंगदबा खुनाई अमा ओहननबगीदमक मयाई काबा चिंजा की मायोक्ता संगसिंदुना लाकपा खोंजंगी सरुक अमा ओइना मालेमगी अतै मफमदा पांगथोकनबगुम मालेमगी ओइना मयाई काबा चिंजाक सिजिनबा अमदी लालोनबगी मायोक्ता लेप नुमित तोंगान तोंगानबा थौरमसिंगा लोइनना पांगथोकनी हाइना देसामगी सेक्रेटरी स्पेशल टास्क एंड एंटी ड्रग एब्यूसना थोपा सेरोल अमदा फोंदोरकले सेरोल असिदा नुमित असिदा देसामना थौरम असि पांगथोकपगी सरुक अमा ओइना इलिसिट ड्रग द डार्क फ्यूचर ऑफ यूथ हाइबा थीमदा पोस्टर कंपटीशन अमसु पांगथोकनी कंपटीशन असिदा सरुक यानिंगबसिंगना A3 साइजदा अयेकपा नत्रगा ग्राफिक पोस्टर लुप असिगे सगोलबन मोइरांग लेरक्ता लैबा मयाई संगलेल अमदी अतै लुप असिगे मसा लोइसंगसिंगदा लुपा चामगी फीगा लोइनना था असिगे कुन फावबगी मनुंगदा पिसिलक्पा यागनी हाइरि यामना तमथिबा तुकसनिंगाय ओइबा थौदोक अमदा निपा कुन्ना निपा अमबु उदा पुनसंदुना थमलगा माकी लोइनबी अमसुंग मसानुपीबु गैंग रेप चथखरे बिहार की सेंट्रल जोन की इंस्पेक्टर जनरल पुलिस नायर हाइसिनेना हाइखिबदा युमसकैसगी नुमिदांगदा गैंगे गुरारू कैथेलदस क्लिनिक हांगबा लोकल डॉक्टर अमना महाकी क्लिनिक अदो थोंग लोनसिलमलगा मागी नुपी अमदी मसानुपीगा लोइनना मोटरसाइकिल अमदा तोंगदुना हलकपदा नहासिंग अदुना सोंदियादा मखोइबु थत्खे डॉक्टर अदुबु उ अमदा पुनसिंदुना थमलगा मामा मसा अदु गैंग रेप चथखिबनी हाई नुपी मसा अदु सही 32 सुरीबनी मखोइ कुनगी मनुंगदा अनि खकी मसक खंगबदगी मखोइ पुलिसना फगतख्रे अतैसिंग अदुसु फाननबा पुलिसना अकनबा थीबो हुंबगी थबक चथरी मथौ सेक्सिनदबदगी कोन्स पुलिस स्टेशन की ओसी सस्पेंड तौख्रे मरी लैनबसिंग फानबा होनबदा लमदमदुगी मियामना पुलिसबु मतेंग पांगखे थौदोक अदुगी मतांगदा बिहार की हानगी डिप्यूटी चीफ मिनिस्टर तेसुई यादव की चीफ मिनिस्टर नितिन कुमार बो लॉ एंड ऑर्डर गांगपा गमद्रे हाइना हुंदुना गांगख्रे राष्ट्रीय जनता दल RJD के चीफ अमसुंग हानगी बिहार के चीफ मिनिस्टर लालू यादव की मसानिपा ताजेसुई ना हाइख्रे महाग राहुल गांधी का पुन्ना चटमिनबा पामी मांगना मखाताना हाइखिबदा ऑपोजिशना पुंदुना अमत्ता ओइना लैननबगी वाफम मदो बाप तारकले राहुल गांधी ना प्राइम मिनिस्टर ओहनबदा सही 19 सुरबा तेजासुईना हाइखी प्राइम मिनिस्टर ओइबा हाइबसिदी सिंगल लार्जेस्ट पार्टी लैरबदी मदुना प्राइम मिनिस्टर ओइनबगी क्लेम तौबगी हक लै हौजिक अरोइबदा मरोइबा पाउ अमुहना रूसिया फीफा वर्ल्ड कप 2018 मखल कयागी कल्चरल प्रोग्राम गा लोइनना हौदोख्रे थौबाल डिस्ट्रिक्ट की मफम कया इचाउना थुमजिनख्रे लोइनना मोयोन कांगलुक की महैरोइसिंग तरामना ओपगी थौरम पांगथोख्रे ngasigidamak tadi image paudam pijaba loisinjare miyeng tabi punamupu amuka hna khurumjari।